Akasvani Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Pradhan Mantri Hairi, Sahitara Mapung Paraklaba, Make in India Aviana, Laibak Asigi Tongan Bakang Lukimish the Kanaba Pangan Le. Security Force Yapun Bakang Buna Kangpo Piamasung Imphal, Zilagi Tongan Mapam Singda, Ti Humbagi Tabak Chatabada, Bom Yauna Nomayamadi Nomay Marukaya Marum Fagale. Tamoy Laina taking Aktok Naba Pambi Singi Matang the Miam Boninti the Kangan Nabagi Pandam Dangashi, World Heart Degi Palantorum Pangtokli, Amasung, Bihargi Jilata Rahumdoida, Sarkarna, Flood Alert Lautokre. Pradhan Mantri Narendra Modi na Hairi, Sahitara Mapung Paraklaba, Make in India Aviana, Laibak Asigi Tongan Bakang Lukimio Sing the Kana Fangan Bangamle. Akasvani Gitongda, Hauzik Nahakim among the Sandoki Mahaki Manki Vat Toramda, Laibak Asigi, Laita Laira, Mayai Oirapna Nungaiba Imung Sing, MSME Singna, Make in India Kutang the Kana Bakayamarum Pamangam Bachida, Sri Modina, Nungaiba Fungdok Laduna Hai, Masina, Tongan the Taki Mio Singda, Masagi Haitoi Singtoiba Kaya Utok Navagas over Kudong Shaba Mashupire. Pradhan Mantri na Hai, Bharat Asingasidi, Pote Sabagi Powerhouse Oire Amasung, Masi, Naha Singi Pangal Sakti Mating Nani. Mahaki Thoram, Manki Batna, Mai Pak na Sahitara Mapung Parakpada Pradhan Mantri na, Doordarshan, Akasvani, YouTuber Sting Amasung Print Media na Sing Bada Tagat Papungdoki. Mahang Hai, Manki Bat Thoramashi, Laibak Asigi Lol Kunitoi Amasung, Mirei Baki Lon Tarani Toy de Sandokli. Manki Bat Yumpam Oiba Quiz Competition Namasusateri, mygov.in the Sanglaga, Miam na competition na sida Charuk Yabidu na Mana Lobiu Hainashu, Sri Modina Hairi. साथियों, मैं आज दूरदर्शन, प्रसार भारती और ऑल इंडिया रेडियो से जुड़े सभी लोगों की भी सराहना करूंगा। उनके अथक प्रयासों से मन की बात इस महत्वपूर्ण पड़ाव तक पहुंचा है। मैं विभिन्न टीवी चैनल्स को, रीजनल टीवी चैनल्स का भी आभारी हूं, जिन्होंने लगातार इसे दिखाया है। मन की बात के द्वारा हमने जिन मुद्दों को उठाया, उन्हें लेकर कई मीडिया हाउसेस ने मुहिम भी चलाई। मैं प्रिंट मीडिया को भी धन्यवाद देता हूं कि उन्होंने इसे घर घर तक पहुंचाया। Sri Modina Makata na Hai, Nongjutagi Matamasidai Koina Ising Yoksinduna Tamhobana, Tungi Singi Awaba Mayok Narakpa Matamda, Mateng Koibiai, Masigi Damag, Kies the Rain Gumba Kongjangi, Mapungoi Wakaloni. Miam Nashu, Ising Yokshin Bagamari Lane, Paikapa Kongtang Kaya, the Saruk Yabinaba, Magna Apil Tauri. Lunan Bagimatang the Paladun Sri Modina Hai, Uttarakhandi, Jhala Haiba Kungang, Hamada, Tagatchari Mahosha, Haiba Kungjang Amachangsinduna, Kungang Nadugi Miam na Numit Kuding Ipung Ani Lamtu Shangdok Pagi Tabak Paikatli, Asigumba, Lunan Bagi Kongjangashi, Lekai the Paikat Narabadi, Ahong Bakaya por Pangam Gani Haina, Magna Makataki. Handak Mahangna America the Chaluba Kongsada Duda, Bharat ki Ariba Murti Chahumlom, Laibaka Sidamok Hanapurak Le Haireduna, Sri Modina, Murti Singadu Yanglaga, Aikogi Ipa Ipu Singna, Kalada Kayamuk Yamna Pungning Changlambagi Haibedu Kangbangami Haina Fungdoki, Mahangna Hai, Hauki Basahitara Asida, Aikogi Kalagi Polam Amadi Ariba Lan Kaya Laibaka Sida Mukhanapurak Pangam Kibasimag, Nungai Wafam Mamani. Angang Singna Karigumba Matambada, Mama Londa Tamba Haibasina Kwaidigi Kudong Jai Haireduna, Pradhan Mantrina, Aikogi Laibak Asida, Zorakna, Lol Lising Kulom Nangnari, Lol Singadukangna Bagidamag, Ano Wethaurang Kaya Faikatle Hainasu, Magna Makataki. Magna Hai, Aikogi Akoibida Lady Bamhau Shagi Saktam Kanaba Paikaliba Kongjang, Ek Per Makinam, Miamna, Hupna Saruk Yaurakpa Asida, Uba Pangli, Kongjang Asida, Laibak Asigi, School Ayamasu Mangjil Tana Yaurakli Haireduna, Sri Modina Mipung Kudingmak na Singumba Kongjang Asida, Sungsoi Shoidana, Saruk Yabina Baso Apil Tauri. Sri Modina Hai, Miam ki Haisingba Madi Creativity Bupungning Taukat Nabagi Pandamda, Create in India Haiba Timda, Information Namasung Broadcasting Mantralogi Makada, Selens Kunmanga Haudokle. Masida professional organization kaya nasu saugat piri. Selensing asida saruk yana bagi damag
wmvesindia.org da log in tawbinabasu Pradhan Mantri na hairi Security Force ki apun bakangpuna Raija sigi singa masung tampak ki tongan mamapam singda thi humbagi thabak lepta na chathari Manipur Police ki social media da thagat pawaro lamada hai Manipur Police amasung Assam Rifles ki apun bakangpuna Kangpok Pijila gi Aigejang village tagi 7.62 mm gi sniper ama 9 mm pistol ani bolt action rifle ama nongmai maru taret hand grenade mari IED ama masung picket grenade ani fagale amaramda Manipur Police amasung lanmi gi apunba kangbuna Imphal Zilla gi Monglam khulmanak leiba karong thongdagi kilogram kunlumba IED ani kilogram ani makai lumba IED ama amasung atai polam kaya fagale Assam Rifles na su Raija si miyamga henna naknaba mari thamduna mahausa gi tangdu leita ba phibam hanjil hanna ba thoram kaya lepta na paikhadi Assam Rifles na maida paibi sing civil society organization sing naharol sing ward member sing khulgilu sing ba singa madi khunja singa wari watai sanabagi thoram kaya sathari Thamoy gi leina dagi ngakthok na ba pambai singi matangda miyam buning thina khangan na bagi pandam dang asi World Heart Day gi palan thoram pangthokli kumsi chahi gi thim di use heart for action haivasini Kendra ki minority amasung parliamentary affairs mantri Kiren Rejiju na numit asiga mari leinana kilometer ahum gi marathon lamjen amasu ngasi ayuk Delhi gi India Gate tagi lamthaki Manipur da su World Heart Day gi thoram State NC Division National Health Mission Manipurna National Program of Prevention of Deafness ka khusam naduna Imphal ge lamphel pat leiba Indian Medical Association Manipur State Branch ke office ta pangthokli thoramasiga mari leinana laboratory test ECG loba use heart for action and the International Week of the Deaf People haibathim gi makhada mahiroi singi layak pasangdam nabagi thoram sing pangthokli Tabiriba pawasi Akasbani Imphal dagini Bihar da Gantak amasung Koshi Turel singda saba khwaidigi chawa barrage ani dagi pathorak pai singna anemba mafam sing ising thumjin khre haukiba numit khara niasida Nepal amasung awang thangba Bihar gi catchment area da kan banong shubadagi Gandak Koshi Mahanand amasung makhoi gi masamaring sing imaishon na chiale Jila Tarahumdoida flood alert Lokthokre Disaster Management Department ki matung ina Raija du ki block kun gi mioi lakh ma lising ni phuma thoi rom isau gi awaba mayoknari Pradhan Mantri Narendra Modi na ngasi video conferencing ki khuthangda Maharashtra da lupa koti lising tara mathoi chani rom chang na paikhatpa tongan ba chakhwat thorang gi project sing kharagi na jatra hungani aduga khara mana sangagani Sri Modi na lupa koti lising ma chanipal hen sang na paikhat kiba district court ki Swargat Yoba Pune Metro Section Sangagani Madugi Tungda Pradhan Mantri na lupa koti lising ani chama palyangkhai manga rom chang na semgat kadaba Swargat Katras Extension Jatra Hungani Pradhan Mantri na Solapur Airport su Sangagani Jammu Kashmir Election Department na Union Territory adugi Vidhan Sabha Mikhal Manungda Vidhan Sabha Kendamar Pudramakta Usara Lakhama Thanaba Thamkhiba Pandam Madu Thabakta Onthokre Green Sweep Initiative ki makhada sangchin ko khungjang aduda haujik phawada punna Usara Lakh ama shahum kulhumdoi thaba ngamkhi Japan de sathariba World Athletics Continental Tour dangarang Bharat ki sahi kuntaruk surba athlete Gulbir Singh na nupa gi meter lising manga gi lamjal da sanagi takman fangkre mangna lamjal adu minute 30 second 18.9 ani da senduna anauba national record thambangam khibani aroibada maroiba pau amukhanna Pradhan Mantri na hairi sahi tara mapung pharaklaba Make in India abhiyan na laibak asigi tongan makangluk ki mioi singda kanabo phanganba ngamle Security Force ki apun bakang puna kangpokpi amasung Imphal Zilla ki tongan mapam singda thi humbagi thabak sa thabada bom yauna nongmai amadi nongmai maru kaya marom fagatle Thamoy gi leina tigi ngakthok namba pambai singi matangda miyam da ningthina khanghan nabagi pandam dangasi World Heart Day gi palan thoram pangthokli amasung Bihar gi jila Tarahumdoida Raija Sarkar na flood alert lokthokre pau loijare